Kotugi Thongmisingna Tumli Ngeida Malem Thongam Sekmai yaorakhre Manipur thokliba tamtiraba kanglupki irang asiga warashil puraknaba ingtapagi paujel pudna Delhi cycle thokuna lakiba transgender social activist Malem Thongam Committee on Tribal Unity Kotugi Thongmisingna Tumlingai ngasi ayu anganbada Sekmai yaorakhre Malem Thongamgi khongsat asi Kuki da kai haubani haina laukthokpaga loinana mahakna senapati dagi kangpokpi phaurakpada khudongtiba kaya thokani haibagi aki tujungba piba cherol ama ngarang kotuna thadorakibani adubu mahaki khongsat adu karimata apanba yawgana senapati dagi border security force ki kangbu amana chaksinna ngakse laba matungda anganba ayukta tekta kaina Sekmai da thunglaki ngasi nungthin Sekmai da pawmising onabada Malem Thongamna haike mahakna ayuk pung ni pangamini kuntraram tarakpada security force na Sekmai police station da sinaramke madugi batungda Sekmai gi ima evel singalone na mafam aduda lairi hayeng ayuk pung taragamini kuntra tarakpada Sekmai da lairiba ima singna mahakpu taramna opagi thoram ama pangthoklaba ga imphal gi damakta lamtharakani mahakna makhata na hai Manipur da lairiba miyamga mahaka hayeng Sekmai dagi imphal phawgi lambida unasi mahak Sekmai gi mathangda kangla ra thunglagani kangla manungda mahak lai khurumgani India gi mafam kudingmakta mahakpu taramna okpirakpagi damakta thagatpasu phongtokhe Manipurda anouba lengak ama semlagani haibagi thajaba leire Kuki MLA sing government sembada yaudabagi yanabadi leire Manipur President rules alaiduna leiriba asigi makhatarakpa oina center government na popular government ama mathang sahi 2023 ke January manungda soidana sembagi apamba leire haina pau amana hairi pawasina makhataruna haitha asigi taramari New Delhi da leiba BJP office ta Manipur gi BJP MLA sing kautuna mifam pangthokraba matungda BJP gi MLA kaya hojiksu New Delhi da panthaduna leire tha asigi kunda XCM Biren yauna MLA gi team amma infalda halakna ba sem sari haina paw asina hairi paw asina hai BJP gi national leader singna New Delhi da kauguna BJP Kuki MLA sing yauna mifam pangtokeba adu yamna maru oiba mani mifam aduda hana amukta oidaba moongda Kuki MLA sing yauna puna faminaduna mifam aduda saruk yakebani Kuki MLA dareki manungda nipana saruk yaraga ahomna makhoigi imung manunggi misi mina yaubadagi lakhidabani BJP gi Kuki MLA taret mak masana yaningna mifam aduda lakuna saruk yakibani maitei MLA singa hana gomwari watai sanaduna phaminna kibani hairi amaromda Kuki MLA singna New Delhi da mifam yaukibadu Kuki gi miyoi kharana penda phongdokpaga loinena government sembada yauba yaroi haina akanba wafam su phongdokibasu laikre Kuki singi manungda hauzik mot khenaba chauna leiba haure hairi hauzik Delhi da leiriba MLA kharana makhatana phongdokpagi matung inadi community khudingmakki afaba phattaba miyoi haibadi anti social oiba kaya leiribani miyoi amana phatraga community amagi miyoi punamak phatte haina lobadi chumloi aikoi MLA sing yauna punamak wakhal khathaminaba mathau tai aikoi khudimak leader oibadi yaroi haiba wafamsu makhatana phongdorakli Kangbai gi akoiba mafam singda operation chataduna khulai kayamarum phagatpa ngamkhre nahal numidang Kuki narco terrorist singna Bisnupur district ke Torbung gram panchayat ke area da nongmai amadi bom kaptharaktuna landarakiba adugi matangda Manipur police na FIR case sama lokhatuna makhataba tijinbagi thabak chathari haina Manipur police ke paw amana hairi paw asina hai ngasi su Torbung GP gram panchayat ki akoiba mafam sing the security force na thibomba ki thabak chatabaga loinana security ga kan bangak senba ki thabak lokhale hairi security gi kangbuda mafam aduda ngasi paksan operation jatake operation asida Manipur police ki DIG yauna makok thongba official kaya su thijinbagi thabak chathari hairi pawasina hai ngasi kangbai da chathaki operation aduda sana ka payaba pompi ama mayai oirap sanba pompi manga kilogram ahum lumba IED ama single barrel nongmai ama kapthok khabra nongmai maru gi tokning taratret fanglei operation jathabada fangkiba IDP adu bomb squad ki kangbuna asoi angam yaukona pokhai hankre hairi Torbung amasung phogak sauda Kuki sing attack chatharakiba du security force na sikindabada gini action logadabani sahi ani hena relief camp ta layuraba matungda nauna mayumda hanjinduna khunda laitana ba hona kiba Torbung amasung phogak sau ikai gi miyoi singda Kuki singna bom yauna phaba makhlgi kulai sijinaraktuna attack chatharakiba adu manak nanga lairiba security force sing asina sikindabada gini maram masina mafam asida duty tariba central force sing adu gi mathakta Bharat Sarkar gi Ministry of Affairs ki maikeri gi matik sab action logadabani haina UCM gi president YK Direl na phongdokre United Committee Manipur gi chahi ama chomna pangthokadaba silver jubilee thoranga mari lenena
Imphal North AOC Labour Hotel Ifan ki Sangai Holda Manipur Crisis and Beyond the Way Forward haiba team da bangtokkiba nomogi oiba public discourse ka mari lena UCM ki president YK Direna wafam asi phongdol aduna makhatana haikibada lamdam sida khundaminari bakanglo furup Kuntramari kuntramanga asi nungsi chanana laimina bahona ba haipasi UCM gi lengdaba firepni thaudok ama thokpada emotion ama song sentiment da thabak tawba chumloi Manipur da khundaminari ba furup khudingma punna himminaba yaba lambi ama putokpa haibasi yamna tangai fadaba mani UCN na lamdam asida lairiba kanglo purup khudingmaka wari sanaduna punna himminabagi tabak leptana pakhali haukiba chahi lisingani kulhumdoi gi me ahumdagi state asida tholakhiba thaudok asida maram oinaga kanglo purup khudingmakta chaitheng pidaba nate adubu marak sida handakta ikui kuidina matam sangna irang asina maram oinaga lanjenaduna relief camp ta leirakhiba torbung amasung phogak saugi IDP singna mayum da hek hanjin kibaga kuki khulai paiba singna bom amasung nongmai kapsinduna attack tawrakhiba asi akanom ong da condemn tawi lamdam asida laiminariba purup sing UCM gi makaidigi punna nungsi chanana laiminaba honarabasu masibu thugainaba honaba mayam ama lairi asigumba thong sing asi akanom ong da condemn tawi IDP singna masagi mayumda hanjinaba honabada Kanagumba amatana maduda tingbagi hak leite UCM na su IDP sing mayumda hanjinaba honabada chap chaba thodang lawani phogak saw amasung torbung da kuki sing attack tawrakhiba adu security force na lariba mafam adudagi meter chamarom tamak lapna leiba area dagini security force na section dabadagi thokiba thawdok aduga mari lena mafam aduda duty tariba central force sing adugi mathakta Bharat Sarkar gi mari leinariba ministry gi maikedi chap chaba disciplinary action logadabani hairi DGP na Churachampurda high level security review meeting pangthok luraga maitai da attack tawkiba thakdok singdokadabani Manipur police ki DGP na Churachampurda high level security review meeting pangthok luraga hek nongan baga kuki milton singna torbung amasung phogak saw ikai da relief camp tiki nongna mayumda hanjinduna khunda laita na bahona river singda bom amasung nongmai kapsinduna attack chatharakhiba asi mifam aluda DGP na kari khana kibano haibadu sarkar gi makedigi miyam da singdokadabani haina ngasi wabakai da pangthokkiba pawgi mifam amada mamangda wagabai kendra da mirep oikiba mayeng bamranjit na phongdokrai mahakna makhatana haikibada high level security review meeting aduda DGP na maitai khul singda amasung IDP singda attack tawnaba advice piram bra haibadu singdokadabani Masagi mayumda nauna khunda laitanaba hanjilakhiba IDP singda kuki singna bom kapsinduna attack tawrakhibagi thawdok asi sarkarna laina loba chumloi thawdok asida chingda security force ki makedigi lokhotriba kulai kaya ama lairi haibadu mek senga takle lamdam asida mahausa gi fibam hanjinaba honabada sarkar amasung security gi makedigi chingtam animak sap manaba mijengda yenglaga thabak pakhatpa chumi hauji chingda khulngakpa singna phongna khulai paiduna maitei sing changlakpa yaroi haida ngak senuna lairi Maramaduna torbung amasung phagwak saw ikhaigi attack ta January basing adu athubada masak khangdokpaga loinana paksan operation chathaduna maral leiba mioi sing adu faraga tirak pigadabani IDP sing security amata thamba tawduna karigi mafam aduda Hongzil halibano haibasisu sarkarna singdurakadabani haike maraksida torbung amasung phagak saw ikai praja section kharagi makedigi media da phongdokkibada kanglukki irang mayok narabasu haradagi hauna mafam aduda miyoi kharadi adumak lanjena na ba tawdana leiraga lakibani aduna nauna IDP khara relief camp changlakhiba adugi footage sing social media thagallakliba aduna kuki sing na kudong saba lobani haina penda phongdorakli Oil pump singJankre Manipur lenga ke KFNPD ki official team amana Imphal East District ki Anroda leiba private oil dealer ama ain gi wangmada hanglambadagi thong lon duna singJankre KFNPD ki District Administration Imphal East District amasung IOCL gi official singna chathakiba drive aduda sarugya kiba KFNPD gi OSD pool haubina hai Manipur lenga ki Governor Commissioner Secretary na KFNPD gi paktak pirakpagi matung inna state asigi mafam drive chathakibani hairi Chainana dam sarakpadagi India da sauna khudongtiba mayok nagadore Brahmaputra Turel gi haurakpam da Chainana mega dam project ama pakhalakpada maram oiraga
India amadi Bangladesh sauna khudongthiba mayoknagadore China dam sagadoriba Yalung Sanpu hyriba turel ase Brahmaputra ga samnai karigumba turel asida China dam sakiba thoglabade Brahmaputra gi chelda pan bathokanduna lau singu amadi nga phabagi thabakta sauna khudongchadaba mayoknaragani haina report amana phongdorakli turel ase Bangladesh tamna chenthakhiba maramna lebak aduda leiriba miyamsu awaba nanglagani hairi CNN report amana hai China $1 billion chamaga humpuni panchangna pakhatkadoriba project asina electricity puthokna Beijing gi mafam Cameroon clean energy sinabagi khudongchawa phangalabasu Brahmaputra turel gi mapan tanglaga India gi miyoi kya awaba mayokna halagani